Pot puba thingnanabagi thabak kankhatnarakli. Security force ki mamangda garidagi pot thakre mai thabada ukrul somdal amadi kamjong post office singi polam sing yaukre. National Highway chani subna ani Imphal ukrul lambida kuki singna tawningba tawbada security force singna karisu tawbu ngamkhidre nungtin powobda central amasung state force singi mamangmaktada naga passenger singna purakpa polam sing kuki singna singtharga mai thadokpada security force singna yengduna laiki hari. Kuki singna ukrul post office ki polam singtharga mai thadokre postmaster na Litan police station da wakat kre. Ukrul district ki mail service matam kaktana lepkre. Pau gi likhun singna hai thodok adu ngarang ayuk pung 7:15 rum tabada sangkai kuki khul area da thokibani. Lanai gari amasung commercial gari sing Imphal dagi ukrul tamna yangang pokpi dagi security escort na ngak selaga National Highway chani subna ani da lakpada kuki singna gari sing adu sangkai kuki khul yorukpada namduna kham hallaga polam sing adu singthaduna security force singi mamang maktada sekhai khibani. Naga sing na purakpa polam sing adu mafam adu ROP tariba central amsung state force singi mamang maktada singtharaga lauthokpada security force sing aduna karisu tawduna tuminna yenglaga laiki. Kuki CSO Working Committee ukrul na July 16 ki ahing nongyai sathaba haukiba counter blockade saugatpani haiba kuki sing na sangkai kuki khun amasung Mahadevda gari sing aduda yarukpa polam sing tharaga phajin duna thamkibani amasung mai thadokibani. Chorokna gari nifu hen na security na ngak selaga purukpani kuki sing na mulhau kiba polam sing adugi manungda maruoiba se sang sing sen firol chana thangraba polam sing yauri polam sing adu pulap paisil mai thadoki amasung polam sing kharabuna kuki sing na lutauki hari kuki sing na chingtharaga mai thadoki ba polam sing gi manungda ukrul post office ki mail van da purakpa ukrul somdal amasung kamjong gi parcel sing yaw na polam kaya yaukre mai tha khiba aduda ukrul post office ki oina parcel bag kulhumdoi speed post ki bag ani ordinary bag home register letter bag ani yauna punna bag kuntrani thoi somdal post office ki parcel bag ama speed post bag ani ordinary bag ama punna bag mari amasung kamjonggi post office ki oina bag amani hari. Post office ahum asigi oina punna bag kontra taret kuki sing na sangkai kuki khunda singtharga mai thadoki bani polam sing phajin ba amsung singtharga mai thadoki ba thodok adugi mayokda ukrul post office ki maikai digi Litan police station da wakatuna FIR laukhat khre. Ukrul post office ki postmaster gi matung inna ngarang mai thadoki ba parcel sing adugi manungda personal package sing maruoiba documents sing ATM card certificate sing chana thaknaba item sing firol sing passport na sing basing yauri makok thongba sing dagi makha taba notice ama tholaktri phawba ukrul district ta mail service matam kaktana lep lagani hari. Moirang Purel CIC da layeng bagi ticket mamal lupa chama dagi na chama gi yangkai phawba lauduna leramle. Lamdam asigi ana layeng sang sing da thokpa thodok singi manung channa Moirang Purel Community Health Center CSC da Dr. Mahut puhalamba thengnare layeng bagi ticket mamal buna OPT da lupa chama amadi emergency da lupa chama yangkai phawba phongna lauramle. Imphal East District ki Andro Assembly Constituency ki manung sanba Moirang Purel da leiba CIC asida Dr. Manga staff nurse ahum posting leiram ki hairiba Dr. Manga asigi manungda nupi Dr. amagi mahutta MBBS lower ba nupa Dr. amana matam sang na mahut puhallaga leiram khibani. Lamdam asigi ana layeng sang singda People's United Youth Alliance puya na koin satun yengsinduna lakpagi manung sanna ngarang Moirang Purel CIC da yengsilubada Dr. Mahut Silamba amadi private hospital amagumna chalairamba thengdarkibani. Khongchat aduda Manipur gi mafam amata ta tawdaba mawongda community health center asida OPD ticket amada lupa sama amadi OPD matam loiraba matungda emergency gi ticket mamal buna lupa sama gi yangkai phawba lauba thengdarki.
ultrasound da miron bigi oina lupa chahum amadi atai anabas singina lupa chamanga laurumba thengnarakhi hospital gi staff kharana phongdorpagi matung inna CIC asi hana Rajmedicity ga PP model da chalairambani adubu COVID-19 gi laichat ki matung dagidi tokre madugi matung da committee ama semlaga ana laing sang asigi award apa yengsinduna lakhibani Haujiki oina andro AC gi MLA na sen puthok staff nurse kharasu thammi haiba wafamsu thamlakhi Yengsin khongchat aduga mari leinana Puya gi Secretary General Longjam Abothena hai Health Center asida specialist doctor amata laitabagi mathakta lamdam asigi laing sang sing asida laingak na thariba doctor nursing mahut sinbagi thodok asi mafam asida su satnabi amagumna chatharamba asi yamna laibak thibani Health Center asigi oina laingakna lupa tara amadi lupa kun lepa normal OPD ticket mamaldagi hengatna lupa chama amadi emergency dana lupa chama gi yankai lauriba amadi miron bi singi ultrasound lemna laugadabadu ana laing sang sing asida miron bi gi lupa chahum amasung atai atopa anaba singina lupa chamanga lauriba asi private hospital amagumna chalai ramba asi hakchinna lawi haina mahakna phongdoki Abothena hai ana laing sang asida x-ray gi machine lerbasu x-ray gi mathau taba masak sing piraktabana siznaram daba yaringai matamdasu x-ray laugadaba haksang kayat ki matung inna sen lauduna miyam dagi sen khonggat pagi thawung sing asi makhata na chathaduna lerbadi Puya amadi miyam na taraina lauroi Health Directorate ki mari lainariba singna lainga ki laing sang singbu private hospital amagumna chathargliba thawong sing athuba matamda miding sangduna miyamda afava laing patha phangan gadabani haiba wafam mahakna phongdokhi Dr. Mahut Puhlambagi matangda athuba matamda action laugadabani hainasu mahakna pankhi Yamlaba nongwai amadi bomb sing phagat khare Security force in the Sathakiva cordon and search operation Kasoda Bisnupur district ki Loktak police station gi manung chanba lamdan gi awang thangba saruk amasung Geljang dagi yamlaba nongmai sing phagat khre operation adu da phagat laba nongmai sing adudi magazine ani ga loinaba AK-47 rifle ama DBBL nongmai ama country-made sniper ama magazine ga loinaba 9mm pistol ama magazine ga loinaba country-made 9mm pistol ani Yankai mathoi HE mortar shell ama point kuntra taruk HE hand grenade ani tube launcher ga loinaba hand grenade ama anti riot grenade magazine sing amsung tongan ba makal gi nongmai sing gi nongmai maru kaya marum yauri haina Manipur police control room gi serol amana phongdorli Kerala da brain fever na sikhiba mioi gi masing nifuma thoi sukre Kozhikode July 13 Kozhikode laiba government medical college hospital da laying duna lakhiba sahi nifuma pan surba mioi ama ngarang sikhiba ga loinana Kerala da chaliba sahi asida amoebic meningoencephalitis na maram oireduna sikhiba mi gi masing nifuma thoi sure haina official sing na phongdokre laikhidraba mioi adugi maming biju kawi Kozhikode district ki Koilandi area da laiba Naderi dagini amadi mahak auto rickshaw driver ni haina makoina phongdorkli health official singi matung inna biju asi July kulhumdoi da brain fever hairaga hena khangnaba amoebic meningoencephalitis na nare haiba khangbangam khibani biju asi Kozhikode ki government medical college hospital da layeng duna lakhibani haina phongdokladuna makoina haiki mahak asi ngarang phibam lusilakhiba loinana laikan abangamdana laikidabani Mahakaramna laina asi narkibano haibadu khangdoknana honari haina health official singna phongdorkli Directorate of Health Services Kerala gi data matung inna sahi asigi July 15 fawda state sida brain fever gi case chamagi yankhai mari thengnabaga loinana laina asina maram oiraduna sikhiba mioi gi masing nifu oikhi Biju laikhidabaga loinana Haujik laina asina maram oiraduna sikhiba mioi gi masing apunba nifu mathoi sure haina official singduna phongdokhi
जुलाई था खक्तदा ब्रेन फीवर की केस 13 थेंगनखिबगा लोइनना लाइना असिना मरम ओइरदुना मियोई मरी सिखरे हाइबा वाफमसु मकोइना फोंदोखि बंदी सिंह नांथोहनखिबगा मरी लेनना पुलिस पर्सनल अहुम फारे असम के गोलाघाट डिस्ट्रिक्ट जेल दगी बंदी अहुम नांथोखिबगी थौदोक मरी लेनना मतेंग पांगबगीदमक्ता पुलिस पर्सनल अहुम फारे हाइना सीनियर ऑफिशियल अमना फोंदोखरे गोलाघाट की सुपरिंटेंडेंट ऑफ पुलिस राजेन सिंहाना फोंदोकपा मतुंग इन्ना मकोई लाइंग लिंगै मनुंगदा तमथीरब क्रिमिनल अहुम अदु थांगजु नुमित्ता शहीद कुशल कोनवर सिविल हॉस्पिटल दगी नांथोखिबनी SP na haiki makoina thikatpagi thabak sathawada bandi sing adu nanthok hanbada police personnel ahum na mateng panglamba thengnaki thodok adu da chenarambagi damakta makoina police personnel ahum du khudakta fare haina phongdoki SP na haiki nanthok raba bandi sing adugi khungul linanaba amasung amuk hanna fana nabagi damakta police na haujik thibohambagi thabak sathawa haukre hai